ꯂꯦꯞꯇ꯭ꯔꯤꯕ ꯂꯥꯟꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤꯁꯨ ꯃꯅꯤꯄꯨꯔꯗ ꯃꯣꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯐꯝ ꯑꯅꯤꯒꯤ ꯂꯥꯟꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 3 ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜ 2ꯁꯨ ꯁꯣꯛꯂꯦ꯫ Ngarang numidang wairam pung 5:10 rom tarakpada Kuki militensingna Sekmai AC manung saliba Senjam Chirangi maning lomda laiba Harautel Sansang amadi Moloi Kuki khulgi chingthaktage nongmai amadi bom kapsinduna attack chatharakra matung anirak subo oina ngarang numidang pung 13:30 rom tarakpadasu amuk hanna Senjam Chirang tamna landarakhraga ahumlak subo oina ngasi ayuktasu makhatana attack chatharakpadage khulngakpa amasung state force na handuna khutthoknaba yauna punna mafam anigi lanfamda Kuki militant 3 sire ama sokle aduga Assam Rifles ki personnel 2 sokle Senjam Chirang longi lanfamda nakal anigi marakta ngahak lepnarabasu nomai amadi bomna chingba leptana kapnaki thodok thokleba mafamdagi khunja amana phongdorakpada Kuki militant singna kapsilakiba bom 10 rom pokhai ki hairi attack asigi mayokta khulngakpa amasung state force na khud hanbadagi Kuki militant ama siki aduga amana sokpadagi ambulance ta haplaga chingthakta leiba Lambida Kangpok Piromda Pukiba Mayek Seng na Uhoki Hari. Asok Apan Yarokpadagi Makata na Nakalanigi Marakda, Hena Kansin Bamongda Kutongarakpada, Mapamachida Changsilakiba, Assam Rifles ki Parsen Anishu, Asok Apan Nangki, Makoi Shokpadagi, Mapamachida Kutongna Bayaukiba, Manipur Rifles ki Parsen Singda, A.R na Telephone Torokuna, Makoi Parsen Anishokle, Nomai Kapa Lepiu, Harakpadagi, Ngasi Nungtil, Pung Ahunga Makairom Tarakpadagi, Kulngakpa Singamasung State Force ki Maikaidagi Kudhanduna, Nomai Kapa lepki hairi Kuki militant singna ngahak leitana Harautel chingthaktagi bom amasung nomai kapsilakpa ngamlibase mafam adwaida leiba 22 suba AR gi personnel singna athingba pidabadagini hairi Harautel gi Senjam Chirangi maning tangba saruk kalapna ribasi somnatagi kilometer amaromdani maramasina Kuki militant singna kablakpa nongmai maru amasung bom sing yamna laina yorokpa ngami hairi thodok thokphamda Sengmai PS ki OC amasung CRPF ki bulletproof Casper truck ani yauna state force singi manakta thaujilaktuna makhoi bungak pi senbiba amasung mateng pangbibagi thabak chathagi Thodok asina maram oiduna khunja sing masa masagi yumda leiba ngamdabadagi lambida thoraktuna leinakhiba loinana community hall singda punsin tasinduna leinakhi amaromda ngasi ayokpung 4 rom tarakpada itham moirang purelda Kuki militant singna nongmai amasung bom kapsilakpadagi khulngakpa singna so handuna khutthonakre nakalanina khutthonakpadagi state amadi central forcing sangsilaktuna Kuki militant singi maikaida nongmai kaplaga makhoibu takthoknaba honakhi chairaksida khulngakpa sing amasung state force na singtakta Molham Kuki Kulyauna Taksilubada Amukasu Kutonarakpadagi Kuki militant singna position lauramba bunker tamna bom ama kapsinduna pokai hanbada Kuki militant 2 siki hairi amaromda Kuki militant singna kablakpa bom pokhairakpada khulngakpa amagi helmet da bom masena panki adubu masada di sokhaudre hairi panba yabadi lebak pokpa numitagi hawrduna Kuki militant singna tumurokta lengoi pekba mijam sing pulap hananaba honarambadagi nakalanigi marakta leptana khutthonaragli Police na bunker sing sajan kre maina paibi ching horokpadagi logthokpasu yaukre ngasi numidang wairamdagi hawraduna Imphal East amasung West ki Tera Kaithel Singjamai Manipur Legislative Assembly gi manak yauna Imphal East ki Porompat DC office mamangna singbada district anisigi police personnel singna cement bag ta laiba halaba bora sing mangjaunana sem saduna bunker sing sagalakpadagi ouba singna tharak hungatna kre adu moinamak numidang athengbada Uripo canteen hygiene phangge mayok na bada laiba oil pump manakta sagalamba bunker dudi mafam adugi meira paibi singna athingba pirakpadagi amuk thugai khre hairi Kuki na Manipur gi railway gi thabak thinglakpada Nagana yaroi haikhre Kuki Kulai Paiba Singna January 13 Manipur da Paikhaliba Railway gi thabak lepnaba mari leinaba official singda kihan khanganbagi thabak chatharamlaba matung Kuki jo volunteer Western Zone kauba ama Jiribam to Khongsang train service tawba yaroi haiduna athingba pirakpadagi Rongmai Naga Students Organization Manipur na train service ki thabakta kanagumba amatana athingba piba yaroi haina akanba wafam thamkre paugi likhun amagi matungina haukiba January 13 da Khulai matik chana paiba camouflage set pa Kuki militant ni chingnaba Yankai Mugna, Jiribam Amasung, Bangai Pungpao Railway Station da Mathau Tauriba, North East Frontier Railway gi staff singda Mathau Lepnaba Kihalamki, Kihalamba da Kuki militant sing aduna National Highway 37 Amasung, National North East Railway route asida Mathau Pangtokpa yaro haina Kihalamki bani, staff sing aduda Chatharam liba thawong adu kanagumba mioi amatadasu haidokpa yaro haiduna Kihalamki, Masigi matung Kukijo volunteer Western Zone Kaubalup amana social media gi kuthangda Jiribam dagi Khongsa
ꯈꯣꯡꯊꯥꯡ ꯇ꯭ꯔꯦꯟ ꯁꯥꯔꯚꯤꯁꯀꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯕꯪꯒꯥꯏ ꯆꯨꯡꯄꯥꯎ ꯑꯃꯁꯨꯡ ꯍꯥꯏꯃꯥꯏ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯧꯍꯧꯅ ꯀꯤꯍꯜꯂꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯖꯣꯕ ꯚꯣꯂꯨꯟꯇꯤꯌꯔ ꯋꯦꯁꯇꯔꯟ ꯖꯣꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯑꯣꯏꯅ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯃꯦꯡꯂꯣꯡꯒꯤ ꯃꯦꯗꯤꯌꯥ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯖꯤꯔꯤꯕꯥꯝ ꯈꯣꯡꯁꯥꯝ ꯔꯦꯜꯋꯦ ꯄꯔꯤꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯆꯈꯥꯎ ꯂꯝꯕꯤꯅꯤ꯫ ꯆꯠꯊꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯕꯨ ꯋꯥꯍꯟꯅꯕ ꯆꯠꯊꯔꯛꯄꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯌꯥꯔꯣꯏ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤꯗ ꯆꯥꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯣꯅꯦ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯔꯒ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯔꯣꯡꯃꯩ ꯅꯥꯒꯥꯁꯤꯡꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯐꯝꯁꯤꯡꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗ ꯑꯊꯤꯡꯕ ꯄꯤꯕ ꯌꯥꯔꯣꯏ꯫ ꯑꯊꯤꯡꯕ ꯄꯤꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯂꯩꯒꯅꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤꯒꯤ ꯊꯕꯛ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯕꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅ ꯃꯍꯧꯁꯥꯒꯨꯝ ꯂꯝꯕꯤ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯗꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯃꯁꯨꯡ ꯔꯦꯜꯋꯦ ꯄꯔꯤꯡ ꯑꯁꯤꯗ ꯆꯠꯂꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ, ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯔꯝꯅꯆꯤꯡꯕꯁꯤꯡ ꯅꯨꯡꯇꯤꯒꯤ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯍꯦꯟꯅ ꯀꯟꯁꯤꯟꯅ ꯆꯠꯊꯔꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯅꯕ ꯑꯗꯨꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯆꯦꯔꯣꯜꯗ ꯐꯣꯡꯗꯣꯔꯛꯂꯤ꯫